ยามที่มาซูเช่อค่อยลงไม่ล้นตะเกียกข้างบนอาชีพมาซูเช่ค่อยลงได้ค่อยล้นได้กัสนิมก็ไว้บอกว่ากัสนิมกระบวยให้ข้างในบอกว่ากัสนิมกระบวยกระเทียมสวยกระบวยทำให้ว่าข้างในว่าที่นั่นยามกันโน่นนี่ก็ซีเช่ค่อยลงไม่ล้นแต่ก็ละไตก็ไว้บอกว่าที่ละไตเช่ยามมันนะการมีปลายเช่ไอ้อาทับมุขมันตะกี้ปลายเป็นโน่นเลี้ยมีนักขัดปุระคนนี้นะตะคมจ้องจ้างงามันจ้ะเอาเลยด้วยเจ้าไปด้วยเงามันก็ชี้เฝ้าดิเก่งนะจ๊ะจุ่มตับหน่ะเจ้าแล้วกันนี่ตับเท่ากันนี่ขัดจะว่าไอ้กี่ชั้นพี่ฮันมันมาจ้ามันมาชี้เลยเลยไปโดนดามยามชี้กี่ปวดเจ็บกัมปีหายเลยข้างในบอกก็กัมปีหายเลยก็อดูนะค่อยไม่ได้โดนในชี้เกี่ยหายกี่ข้างเดียวบอกก็ค่อยโดนในมียามชี้ละตายติงกูหายเลยข้างในบอกก็ชี้ยังไม่ยามชี้นั่นน่าจะเอาเดินนุ่นละดิดุมลอยเลยอันนั้นมันก็ได้กี่วิดีโอชิบุยังบิริบะอันละมันบาดซิสเตอร์ควายพุ่นน้ำมันปัวอันนั้นมันก็ได้กงกันคืนนี้แม้ว่าสิ่งที่บล็อกมาสร้างมาสุ่มน้ำมันแก่เขาจริงๆบ้านนี้กระเทียมแต่พอใช้กี่กันเราวัสดุเนี่ยบอกก็สิ่งที่ไก่โน่ไก่บ้ายงซักกะเด็กกี่ชากะเลยวัสดุเนี่ยอะตัวเขาจะไอ้ยุ่มยาวรกว่าทำได้ไม่ยามไก่โน่ให้ได้อุลักแก่เดี๋ยวดูมีมีน่าใช่ไหมไม่ยามยุ่มยาวเลยบอกยุ่มยาวเลยตัวสิ่งที่พอใช้กี่กันเลยเลยอะตัวเขาจะใช้ยุ่มยาวกันได้ไม่ใช่มุดละเลยหรอไม่บอกไม่ใช่ปรับมั่มไม่บอกเขาจะโตใช่ภาระนี้โตใช่ไม่ใช่นุ่งดินไว้แล้วหมดให้เกี่ยวเดินตักใช่ไม่ตัวมันเลยก็ไม่โตนะข้างเดียวอะดูไม่ชุลักเตะพัชเร่โตใช่เขาจะใช่อะดูมียงจักใช่ลูกป้าจามกี่โลบุญเนี่ยบอกที่ยงจักใช่ลูกป้าจามกี่14โตเลยบอกยงจักใช่มีลูกป้าจามกี่3 4โตเลยดูสีเลยเด้ดูนี่เย็นเนี่ยเย็นเราบัดจับนี่บอกปาดเราบัดจับปาดให้ตาเลยนี่เกินเนาะที่นั่งโรที่จะโรเลยนะไม่ได้ปรามัมเนี่ยที่ได้กี่จานปีมาสักพันจะบิเลยเด้ปีปอมสุปกาโยมยามที่ไอ้เขี้ยมูเกี่ยวเจ๊เขี้ยมูเกี่ยวมีที่เลยดิอาชีเนี่ยมาต้วงเนี่ยบอกว่ามาต้วงดิยามเดี๋ยวบอกว่าจะรอคนนี้อาชีเนี่ยมาเช็ดตัวเขาบุษราตะกุยเลยเนี่ยแต่ที่ไอ้วิดีโอสุดท้ายก็เลิกแล้วนี่นะก็แต่ที่ตานยามจ้าดูให้จ้าเลยนี่เนี่ยsige kena si kaleja ani siya sige kaleja ani siya tungan na tamaga sida mayam sila ire ngasain na siya mo do loire ko siya ba Hello, mayam sida ako masidi blog oi tawo ke ba ko ay mukbang taw bom tam kamay taw ge do na ning min si ba ko mya mai chula ke mayam pharak yam tin tai ba ko sina mayam khoi man ne ba ko asida mana yong ta ke khet le re yong ta nga sai le ko do asine ba adana khet le re han ba le pa di cooker si yam sa him ni mayam ko si upai le tre कल मई मैखू ने यमा मूरे उपाय लेते फेंकदी मुक थोकनी लेरे मई मैम मई उपाय लेते मैम तौ नो थोंको सिनी तौसे मा जा हंगों मजा माले ममाई से याद रे Muộn lâu thì sao còn lâu đâyถ้าก็ได้ก็ได้ชงหนูคนนี้ป้ามาทำมั้งอุ้งหับที่ใหญ่อุ้งหับที่ใหญ่ป่ะอุ้งหับแล้วเอาหับที่ใหญ่ไอ้ที่เขาจะกินเนี่ยบ่เห็นหาไว้ป่ะตามกงก็น่าบุญที่ชงเนี่ยจะนำกันจะเล่านี่นะเอาพอยินชีไปเรียกนี่มั้ยแล้วก็ได้หนูที่แกก็น้อยขัดแหละ
ꯃꯩꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯦꯕ ꯌꯥꯝ ꯊꯤꯅ ꯐꯔꯛ ꯇꯥꯏꯌꯦꯕꯀꯣ ꯇꯧꯔꯤꯁꯦ ꯑꯩꯁꯤ ꯇꯨꯝꯃꯣꯁꯨꯀ ꯀꯔꯪ ꯀꯔꯪ ꯈꯥꯏꯕ꯭ꯔꯣꯀ ꯑꯩꯍꯥ ꯑꯣ ꯅꯤꯔꯥꯁ ꯍꯥꯏꯕ ꯊꯥꯎ ꯕꯣꯇꯜꯁꯤꯗꯤ ꯁꯤꯠꯇꯕ ꯅꯤꯔꯥꯁ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯐꯖꯔꯕ ꯁꯛꯇꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅ ꯃꯥꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯕꯤꯔꯤ ꯁꯤꯗ ꯂꯩꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯃꯤ ꯃꯥꯅ ꯈꯥꯏꯗꯠꯂꯨ ꯕꯠ ꯕꯠ ꯂꯥꯎꯅ ꯈꯥꯏꯗꯠꯂꯨ ꯄꯠ ꯄꯠ ꯊꯥꯗꯠꯂꯨ ꯁꯨꯖꯤꯜꯂꯨꯗꯨꯒ ꯅꯣꯐꯦꯠ ꯅꯣꯐꯦꯠ ꯇꯧꯔꯒ ꯁꯦꯝꯃꯨ ꯏꯟꯁꯥꯡ ꯍꯥꯎꯗꯧ ꯃꯥꯟꯗꯦ ꯃꯝꯃꯒ ꯁꯦꯝꯃꯨ ꯅꯃꯥꯏꯗꯣ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯂꯩꯔꯛꯑꯕ ꯁꯤ ꯀꯩ ꯀꯧꯋꯦ ꯃꯩꯇꯩꯂꯣꯟꯗ ꯀꯩ ꯀꯧꯋꯦ ꯁꯤꯁꯦ ꯈꯣꯟ ꯑꯩ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯂꯩꯔꯛꯑꯕ ꯃꯗꯨꯒꯨꯝꯂꯕ ꯅꯨꯡꯁꯤꯔꯕ ꯂꯥꯏꯑꯣꯏꯔꯕ ꯈꯣꯟꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯨꯔꯤꯁꯤꯃꯗꯤ ꯑꯩꯅ ꯂꯩꯕꯤꯕꯅꯤ ꯃꯌꯥꯝ ꯅꯨꯄꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯃꯈꯨꯠꯇ ꯁꯤꯔꯤꯕꯁꯤꯗꯤ ꯁꯤꯗꯤ ꯀꯅꯥ ꯂꯩꯕꯤꯕꯅꯣ ꯁꯤꯁꯨ ꯅꯪꯅ ꯂꯩꯕꯤꯕ ꯑꯩꯅ ꯀꯥꯏꯗ ꯑꯩꯅ ꯂꯩꯕꯤꯕ ꯑꯣꯏꯔꯝꯃꯣꯏ ꯁꯤꯗꯤ ꯃꯥꯅꯤ ꯑꯩꯅꯅꯦꯕ ꯑꯣꯏꯔꯝꯃꯣꯏꯗ ꯑꯩꯅ ꯀꯔꯝ ꯀꯥꯟ ꯂꯩꯈꯤꯕꯅꯣ ꯑꯩꯅ ꯂꯩꯔꯁꯨ ꯅꯪꯅ ꯄꯩꯁꯥ ꯄꯤꯕ ꯑꯣ ꯆꯠ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯅ ꯂꯩꯕꯅꯤ ꯀꯩꯅꯣ ꯑꯁꯤꯗ ꯑꯂꯨꯒ ꯇꯤꯜꯍꯧꯁꯤꯅ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯃꯁꯤꯗ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯒ ꯑꯗꯒꯤ ꯌꯦꯟ ꯊꯣꯡꯕꯗ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯄꯤꯛꯂꯤꯉꯩꯗ ꯑꯩꯒꯤ ꯊꯤ ꯆꯥꯝꯂꯛꯄ ꯈꯨꯠꯅ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯈꯣꯠꯂꯤ ꯀꯟꯅ ꯌꯥꯝ ꯍꯥꯎꯅꯤ ꯌꯣꯡꯆꯥꯛꯁꯤꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯅꯨꯡꯁꯤꯔꯕꯒꯤ ꯈꯨꯠꯁꯤꯅ ꯃꯈꯨꯠꯀꯁꯤ ꯂꯣꯏ ꯆꯦꯛꯈꯥꯏꯔꯦ ꯑꯩ ꯆꯥꯎꯅꯕ ꯁꯦꯝꯃꯛꯄꯗ ꯃꯌꯥꯝ ꯑꯣ ꯃꯩ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇꯤ ꯃꯩ ꯂꯥꯛꯑꯕꯅꯤꯅ ꯉꯥꯜꯂꯦ ꯃꯌꯥꯝ ꯑꯗꯒꯤ ꯐꯖꯔꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯅꯨꯃꯥꯟ ꯃꯆꯥ ꯃꯥꯟꯕꯁꯤ ꯁꯤ ꯂꯩꯔꯦ ꯌꯥꯝ ꯁꯤꯅꯦ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤꯁꯦ ꯑꯁꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯝꯖꯕꯅꯦꯕꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯁꯣꯏꯈꯤ ꯂꯥꯡꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯥꯏꯁꯨ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯩꯅ ꯃꯆꯥ ꯀꯟꯕ ꯂꯧꯅꯤꯗ ꯃꯌꯥꯝꯁꯤ ꯂꯩꯔꯦ ꯆꯅꯝꯅꯤ ꯃꯌꯥꯝꯁꯤꯅ ꯈꯣꯟꯗ ꯁꯨꯗꯣꯏꯕ ꯍꯧꯖꯤꯛꯀꯣ ꯁꯤꯒꯤ ꯈꯣꯟꯁꯤ ꯁꯨꯒꯥꯏꯗꯣꯏꯕ ꯑꯗꯣ ꯁꯤꯒꯤ ꯈꯣꯟꯁꯤ ꯁꯨꯕꯒꯤꯅ ꯃꯌꯥꯝ ꯁꯤꯒꯤ ꯌꯣꯠꯁꯤꯅ ꯁꯨꯗꯣꯏꯅꯦꯕꯀோ ꯁꯤꯒꯤ ꯌꯣꯠꯁꯦ ꯑꯁꯤꯅ ꯁꯨꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯌꯣꯠꯁꯤꯅ ꯃꯇꯣꯟꯁꯦ ꯃꯣꯠꯂꯦ ꯑꯃꯨꯛ ꯆꯥꯝꯊꯣꯛꯇꯣꯏꯅꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯤ ꯈꯣꯟ ꯁꯨꯕꯒꯤ ꯁꯤꯒꯤ ꯑꯅꯤꯁꯦ ꯑꯩꯐꯥꯎ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯂꯩꯔꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯍꯣꯏꯅ ꯇꯧꯔꯤꯉꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯍꯣꯏꯅ ꯂꯩꯔꯤꯉꯩꯗꯒꯤ ꯂꯩꯔꯛꯑꯕ ꯈꯣꯟꯅꯦꯕꯀꯣ ꯉꯁꯤꯁꯤꯕꯨ ꯃꯤꯁꯁꯤꯕꯨ ꯆꯥꯛ ꯌꯥꯝ ꯆꯥꯒꯗ꯭ꯔꯣ ꯑꯩꯔꯣ ꯆꯥꯅꯤꯌꯦ ꯆꯥꯛꯈꯣꯝ ꯆꯥꯎ ꯆꯥ ꯉꯝꯃꯗ꯭ꯔꯣ ꯌꯥꯝꯅꯗꯤ ꯆꯥꯎꯕꯗꯤ ꯉꯝꯃꯣꯏ ꯉꯁꯤ ꯐꯥꯎꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯁꯨꯝ ꯇꯞꯅ ꯆꯥꯎꯔꯛꯀꯅꯤ ꯇꯞ ꯇꯧꯔꯛꯀꯅꯤ ꯈꯪꯆꯥ ꯆꯥꯕꯗꯤ ꯉꯝꯃꯣꯏꯕ ꯀꯩꯕ ꯈꯪꯆꯥ ꯆꯥꯛ ꯈꯪꯍꯧ ꯍꯧꯕꯗꯣ ꯁꯤꯗꯤ ꯉꯝꯃꯣꯏ ꯇꯞꯅ ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯅꯨꯡꯉꯥꯏ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯑꯗꯨ ꯅꯨꯡꯉꯥꯏꯔꯤꯗꯣ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯤꯅꯣꯕ ꯂꯨꯅ ꯇꯧꯕꯤꯕꯒꯤ ꯍꯥ ꯂꯨꯅ ꯇꯧꯕꯤꯕ ꯂꯨꯅ ꯇꯧꯕꯤꯕ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯀꯃꯥꯏꯅ ꯂꯨꯅ ꯇꯧꯕꯤꯒꯦꯅ ꯇꯧꯕꯤꯌꯦ ꯀꯃꯥꯏꯅ ꯍꯥ ꯍꯥꯏꯔꯣ ꯌꯥꯝ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯅꯤꯗ ꯕ꯭ꯂꯣꯛꯁꯤ ꯀꯣ ꯅꯪꯒꯤ ꯀꯩꯅꯣ
ꯀꯩꯅꯣ ꯋꯥꯆꯦꯠ ꯃꯥꯟꯕ ꯈꯨꯠꯇꯨꯅꯀꯣ ꯌꯥꯝ ꯍꯥꯎꯅ ꯁꯨꯖꯤꯜꯂꯨ ꯁꯨꯗ꯭ꯔꯁꯨ ꯑꯗꯨꯝ ꯊꯛꯄ ꯌꯥꯗ꯭ꯔꯕ ꯍꯥ ꯌꯥꯕꯨꯗꯤ ꯌꯥꯏꯗ ꯑꯗꯨ ꯄꯦꯠꯄꯅꯗꯤ ꯈꯪꯗꯦ ꯀꯃꯥꯏ ꯇꯧ ꯄꯦꯠꯄꯅ ꯍꯥꯎꯕ꯭ꯔꯕ ꯆꯨꯝꯃꯤꯅꯦ ꯃꯌꯥꯝ ꯃꯥꯅ ꯀꯥꯝꯃꯤ ꯄꯥꯏꯞꯁꯦ ꯑꯩ ꯑꯥ ꯊꯕꯛ ꯃꯐꯝꯗꯒꯤ ꯄꯥꯏꯞ ꯀꯩꯅꯣ ꯂꯦꯝꯃꯦꯅ ꯀꯛꯊꯠꯂꯒ ꯄꯨꯔꯛꯄꯅꯦ ꯃꯌꯥꯝ ꯁꯤꯅꯤꯗ ꯅꯨꯄꯤꯁꯦ ꯐꯖꯕ ꯊꯤꯕꯗꯤ ꯈꯪꯗꯦꯕꯀோ ꯑꯗꯨꯒꯨꯝꯕꯗꯣ ꯃꯌꯥꯝ ꯁꯤꯅꯤꯗ ꯏꯆꯝ ꯆꯝ ꯂꯩꯖꯕꯅꯤꯗ ꯑꯩꯗꯤꯀꯣ ꯃꯥ ꯐꯪꯕꯁꯦ ꯂꯥꯏꯕꯛꯁꯦ ꯌꯥꯝ ꯊꯤꯅ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯊꯝꯕꯥꯜ ꯁꯥꯠꯇ꯭ꯔꯦ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯁꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯊꯥꯡꯖꯤꯡ ꯑꯣꯏꯅ ꯁꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛꯇ ꯂꯩꯕꯛꯇ ꯍꯥꯏꯕ ꯊꯥꯡꯖꯤꯡ ꯑꯣꯏꯅ ꯁꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩ ꯃꯨꯛ ꯂꯥꯏꯕꯛ ꯐꯕ ꯂꯩꯇꯦ ꯃꯥ ꯐꯪꯉꯨꯕꯗꯩꯀꯣ ꯑꯥꯎ ꯑꯗꯨꯅ ꯃꯌꯥꯝ ꯅꯨꯄꯤꯁꯦ ꯂꯧꯒꯦꯗꯤ ꯁꯨꯝꯕ ꯊꯤ ꯂꯧꯋꯣꯕꯀꯣ ꯅꯣꯏ ꯌꯥꯝ ꯄꯪꯒꯅꯨꯕꯀꯣ ꯐꯥꯒꯤ ꯇꯧꯕꯅꯤꯅ ꯃꯌꯥꯝ ꯑꯁ ꯅꯩꯔꯕꯅꯤ ꯍꯟꯗꯛꯁꯦ ꯃꯥꯁꯦ ꯅꯩꯈꯠꯂꯛꯑꯕꯅꯤ ꯍꯟꯗꯛꯁꯦ ꯊꯕꯛ ꯁꯨꯕꯩ ꯄꯩꯁꯥ ꯐꯪꯗꯗꯅ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯃꯌꯥꯝ ꯌꯥꯝ ꯋꯥꯔꯦ ꯍꯟꯗꯛꯁꯦ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯒꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯕ꯭ꯂꯣꯛꯀꯤ ꯇꯥꯏꯞꯇ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦꯕꯀꯣ ꯑꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨ ꯃꯃꯥꯏ ꯃꯃꯤꯠꯀꯁꯤ ꯂꯣꯏ ꯏꯇꯩ ꯇꯩꯔꯒ ꯑꯣ 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 ꯈꯦꯠꯂꯤ ꯃꯥ ꯀꯟꯅ ꯍꯧꯖꯤꯛ ꯃꯥꯁꯦ ꯃꯥꯒꯤ ꯋꯥꯆꯦꯠ ꯃꯥꯟꯕ ꯈꯨꯠꯇꯨꯅꯀꯣ ꯂꯧ ꯈꯥꯎꯕ ꯃꯇꯝꯗ ꯆꯩꯔꯣꯡ ꯄꯥꯝꯃꯗꯤ ꯍꯥꯏꯔꯣ ꯑꯩꯈꯣꯏꯗ ꯆꯩꯔꯣꯡ 2 ꯂꯩ ꯃꯥꯏ ꯈꯨꯠꯁꯦ ꯑꯗꯨꯝ ꯆꯩꯔꯣꯡ ꯁꯥ ꯌꯥꯅꯤ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯈꯥꯡꯗꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯥꯡ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯏꯟꯁꯥꯡ ꯊꯣꯡꯕꯒꯤ ꯈꯥꯡ ꯏꯟꯁꯥꯡꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯡꯊꯔꯅꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯡꯕꯗꯤ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯊꯔꯗꯕꯅꯤ ꯃꯌꯥꯝ ꯁꯤꯗ ꯊꯥꯎ ꯍꯥꯟꯅ ꯍꯩꯖꯤꯜꯂꯒꯦ ꯃꯌꯥꯝ ꯊꯥꯎꯁꯤ ꯌꯥꯝꯗꯕꯤꯗ ꯈꯔ ꯈꯥꯡꯁꯦ ꯐꯖꯅ ꯁꯥꯔꯦ ꯁꯤꯅ ꯃꯌꯥꯝ ꯀꯩꯅꯣꯅꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯔꯣꯡꯃꯩꯔꯣꯟꯗꯀꯣ ꯂꯇꯥꯏ ꯀꯧꯋꯦꯕꯀꯣ ꯁꯤꯒꯤ ꯂꯇꯥꯏꯁꯦ ꯑꯁꯤꯅꯤ ꯏꯟꯁꯥꯡ ꯀꯩꯀꯥ ꯈꯣꯠꯄꯗ ꯆꯥꯛ ꯀꯩꯀꯥ ꯊꯤꯕ ꯈꯣꯠꯄ ꯁꯤꯅ ꯂꯣꯏ ꯌꯥꯏꯕꯀꯣ ꯂꯇꯥꯏ ꯋꯥꯅ ꯁꯥꯕꯅꯦꯕꯀꯣ ꯂꯇꯥꯏꯁꯦ ꯅꯀꯣ ꯑꯗꯣ ꯁꯥꯗꯨꯅ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯁꯤꯅꯦ ꯍꯧꯖꯤꯛ ꯊꯣꯡꯗꯣꯏꯁꯦ ꯌꯥꯝꯕ ꯅꯠꯇꯦ ꯃꯇꯣꯡꯗꯨꯅ ꯀꯦꯖꯤ ꯃꯈꯥꯏ ꯂꯧꯔꯦ ꯁꯤꯒꯤ ꯄꯥꯠꯁꯤꯒꯀꯣ ꯍꯟꯗꯛꯇꯤ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯦ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯊꯕꯛ ꯁꯨꯕꯒꯤ ꯄꯩꯁꯥ ꯐꯪꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯈꯔ ꯕꯦꯔꯥ ꯀꯥꯔꯦ ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯇꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯈꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯊꯕꯛ ꯀꯩꯀꯥ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅꯕꯅꯀꯣ ꯃꯌꯥꯝ ꯅꯝꯖꯕꯅꯦꯕꯀꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯏꯟꯁꯥꯡꯁꯦ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯣꯡꯕꯗꯤ ꯍꯩꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯅ ꯊꯣꯡꯉꯒ ꯍꯦꯛꯇ ꯍꯥꯎꯗꯕꯒꯨꯝꯕ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯊꯣꯡꯗꯕꯗꯤ ꯌꯥꯗꯕ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅ ꯑꯃꯨꯛ ꯊꯣꯡꯕꯁꯤꯅ ꯃꯍꯤꯁꯦ ꯍꯦꯛꯇ ꯌꯥꯝꯒꯟꯕ ꯑꯩꯅ ꯊꯣꯡꯕꯒꯤ ꯑꯩ ꯆꯥꯀꯥꯟꯗ ꯍꯥꯎꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯃꯣꯏꯅꯗꯤ ꯍꯥꯎꯋꯦꯅ ꯍꯥꯏꯌꯦꯕꯀꯣ ꯊꯥꯡ ꯑꯝꯇ ꯄꯤꯔꯣ ꯁꯨꯔꯤ ꯊꯣꯏꯅ ꯍꯥꯏꯕ ꯃꯌꯥꯝ ꯉꯧꯕ ꯍꯧꯔꯒꯦ ꯊꯥꯎꯁꯤ ꯌꯥꯝ ꯁꯥꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯌꯥꯝ ꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦ ꯁꯤꯅ ꯁꯤꯡꯀꯣ ꯁꯤꯡꯒ ꯀꯩꯅꯣꯒ ꯆꯅꯝꯒ ꯄꯨꯂꯞ ꯄꯨꯟꯕ ꯃꯔꯣꯏꯁꯤ ꯈꯤꯇꯪ ꯀꯥꯍꯟꯒꯦ ꯃꯤꯊꯨꯞꯄꯦ ꯃꯩꯈꯨ ꯍꯧꯗ꯭ꯔꯦ ꯃꯩ ꯍꯧꯗ꯭ꯔꯦ ꯁꯤ ꯇꯧꯔꯅꯤ ꯁꯤ ꯊꯣꯡꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯐꯖꯅ ꯅꯥꯟꯅ ꯏꯔꯨꯖ ꯊꯣꯛꯑꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯌꯦꯡꯉꯒ ꯆꯥꯃꯤꯟꯅꯔꯁꯤ ꯃꯔꯤꯟꯁꯨ ꯌꯥꯎꯔꯦ ꯃꯈꯣꯡ ꯃꯁꯥ ꯑꯆꯧꯕ ꯑꯃ ꯑꯩꯅ ꯍꯥꯞꯄꯤꯅꯤ
พยายามชิ้นเลยเลยอันนี้นะมัดซูนี่บอกว่ามัดซูทัดได้หรือไงมัดซูทัดได้หรือไงเดี๋ยวกี้พยายามชิ้นมัดซูเสียค่อยลงไม่ล้นตะไคร้เกาอีกครั้งละอันนี้มัดซูเสียค่อยลงได้ค่อยล้นได้กัสนิมเกาอีบอกว่ากัสนิมกระบวยให้ข้างในบอกว่ากัสนิมกระบวยกระเทียมสุดกระบวยทำให้ว่าข้างในว่าอย่างนี้เจ้อันนี้น่ะละตายก็พยายามค่อยล้นได้สุกครับพยายามตรงข้างวัวบอกว่าอันนี้นะเมียค่อยโดนแต่แต่งนกเขาเต็งกับเก่าเลยบอกว่าเต็งกับอันนี้นะเต็งกับเก่าเว้ยเดี๋ยวดูที่นี่เมียไอ้ค่อยโดนตัวช่วงเมียช่วงข้างห้องเลยว่าดูให้รักเก็บบอกเมียที่นี่เขาดูมันรู้เมียดูมาสูดิครับอ้วนดีบอกว่าเรื่องตาศิลาการในอย่างนี้ไม่ฮับปีนบอกว่าดูเมียดูดิเขาเรียกเมียดูศิลาก็จะเมียยังมีนะสิเมียเขาที่คิดคงบักทักบักคบบักลอยเลยดูชาวฮันดูตั้งไงเลยบอกคนช่างตัวทงบัลลังก์เลยบอกก็ดูเขาเรียนที่จะยงจักสีเลยตัวยงจักเช่เขาเรียนอีโรนภาษาแบบนี้บอกก็ลูกก็ไอ้นะยำนะกันโน้ตตัวแล้วก็ให้แต่ชาบีที่บริเรียกนี่ไม่ยำสิเช่ไม่ยำซึ่งบริเรียกฉันนิ่งมาเลยجوอิงคนตะกันเต็กตัวเรียกไปยานี่ดูฮับตามามุกที่จันนักกันละพักกี่ตัวเนี่ยไม่ยำมาเช่hꯧꯖꯤꯛꯁꯤꯒꯤ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯋꯥꯏꯐꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯥꯁꯦ ꯑꯩꯅ ꯃꯤꯍꯨꯟ ꯑꯃꯨꯛ ꯀꯥꯡꯕ ꯀꯥꯟꯗ ꯐꯨꯕꯗ ꯀꯩꯗꯧꯅꯦ ꯑꯩ ꯁꯛꯁꯦ ꯃꯤ ꯃꯥꯟꯗ꯭ꯔꯕ ꯌꯥꯝ ꯅꯨꯡꯁꯥ ꯐꯧꯃꯟꯅ ꯅꯨꯡꯁꯥ ꯂꯣꯏ ꯂꯧꯈ꯭ꯔꯦ ꯃꯥꯏꯕ ꯑꯣꯟꯊꯣꯛ ꯊꯤꯈ꯭ꯔꯦꯗ ꯂꯥꯏꯕ ꯏꯅꯥꯛꯇ ꯃꯥ ꯂꯥꯛꯇꯅ ꯁꯨꯝ ꯁꯤꯠ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯏꯔꯣꯟꯕꯁꯦ ꯍꯧꯖꯤꯛ ꯃꯥꯅ ꯃꯦꯠ ꯇꯧꯔꯤꯕꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯌꯣꯡꯆꯥꯛꯇꯣ ꯃꯄꯥꯟ 5ꯅꯦꯕꯀꯣ ꯑꯁꯥꯡꯕꯗꯣ ꯑꯗꯨ ꯄꯤꯁ 5ꯅꯦ ꯑꯗꯨꯗꯤ ꯃꯥꯅ ꯑꯩꯈꯣꯏ ꯁꯥꯏꯅ ꯍꯧꯖꯤꯛ ꯃꯥꯅ ꯃꯦꯠꯊꯔꯅꯤ ꯑꯗꯒꯤ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯩꯈꯣꯏ ꯂꯣꯟꯗ ꯃꯌꯥꯝ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯝꯄꯤ ꯍꯥꯏꯔꯒ ꯈꯪꯅꯩꯕꯀꯣ ꯀꯝꯄꯤ ꯍꯥꯏꯔꯒ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗꯗꯤ ꯁꯤꯁꯦ ꯀꯩ ꯍꯥꯏꯒꯦꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯂꯣꯟꯗꯗꯤ ꯃꯌꯥꯝ ꯁꯤꯁꯦ ꯂꯇꯥꯏ ꯇꯤꯡꯀꯨ ꯍꯥꯏꯔꯒ ꯈꯪꯅꯩꯕꯀꯣ ꯁꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯁꯤꯅ ꯅꯖꯥꯎꯗ ꯅꯨꯜꯂꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦ ꯂꯇꯥꯏ ꯇꯤꯡꯀꯨ ꯀꯧꯋꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥ ꯃꯦꯠ ꯂꯣꯏꯁꯟꯅꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯏꯕꯥꯅꯤꯅ ꯂꯥꯡꯉꯤꯕ ꯃꯊꯦꯜꯈꯩꯗꯣ ꯂꯣꯏ ꯂꯣꯏꯔꯦꯕꯀꯣ ꯁꯤꯗ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯀꯩꯅꯣ ꯂꯩꯔꯦ ꯑꯗꯒꯤ ꯌꯦꯟꯒꯤ ꯄꯥꯠꯀꯤꯣ ꯃꯤꯛꯁ ꯇꯧꯔꯒ ꯁꯤꯗ ꯊꯣꯡꯕ ꯂꯩꯔꯦꯕꯀꯣ ꯁꯤꯅ ꯃꯍꯤꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯗ ꯁꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯑꯞꯂꯣꯗ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ